Assalamualaikum warahmatullahi wabarakatuh. Mayam pumnamakpu Maktab Online Manipurigi maikaidagi taramna okjari. Iruzababu gusal haina kawi. Gusalda faras ahumni. Ahanbada chin amuktang tengba khaunau fauba. Anisubada naton amuktang tengba lunau fauba ising yauhanba. Ahumsubada hakchang sinba thungna samna amagi chang lemhandana ising haithaba. Gusal tawbagi sunnat niyamsing asengba amadi aruba ising na irusagadabani. Ahanba khut animak khuzeng phauba ahumlak hamba. Anisuba hakchangda pakpaya leibak natraga nail police ranggumba suhana sengna takthukadabani. Ahumsuba amangba fise laga irusaba yade hana amangba sing adu sudok chamthukadabani amadi hakchangda taiba amangba sing hana chamthukadabani loinana irusadringaida pesap pakhana hana tukthukadabani. Marisubada namazgidamakta wuzu tauba adugumna wuzu hana taugani. Mangasuba mathang koktagi ising haithaba hauba mathang yetki lengjumda ising haithaba mathang amuk oigi lengjumda ising haithaba. Taruksuba mathang atay mafamsingda ising thungna haithaba amadi khut animakna nalaga hakchang masapumba chothanaba hotnaba. Taritsubada nakong samkhong mit thabak saga khoi amadi faigan anigi maraksing cheksenna ising chothangadabani. Tukhong amagi chang phauba ising chothaudaba taragadi gusal oiroi.